ngasi video se smai to bune aina class 12 ki question analysis to bodo the class 10 gi ti ai thagata bane da satra singna comment da budi ma hai pirai class 10 gi thagat piro o haina do personally hang pa sumya ma yawi ado ai thaganing da banate thaganing ado class 12 ki du bhaw bai nangoi gi tarom badagi sina hana already semaga laikiba oibagi sum aina matam kitang lauraga 2-3 days amuka lauraga aina thagat pangam gibane do ai am problem na chobama yangang gina bagi thokibagi pura 1 month he tigi chang haitare ko exam ante khoigi January tha haitare January tha se pura ingonda matam ta phangi da haitare phangi da na class adu mamang da 12 ki dudi more than 60-70% analysis lo gi ba haitare adu da class 10 gi dudi ai single question akhoi chapter aba power analysis how driven edi matam du aduga January tha da tawge taro mane da January tha da minus 10 balai gi bida ge ngonda analysis singam gi da aduga hojik sina khara nang brayeng ge haina amuk tarok pada khoi class 10 gi khoi in room shift tawbada question previous year question 2022-20 gumba lai gi basing je ngonda mangi ba haitare mangi bana mo question da muthina ba oi sa khoi gi YouTube ki videos yeng biri ba khoi satra singna thabirak padagi ai khara makai ti phangi ado phangi ba kara du sinaraga ai hojik kana analysis puti haubodo yam kana effective oi gatra haiba gi thajaba leite adom chapter number 7 triangle phauge ti domengonda analysis se aina sum tawjaba khara leire do masima hek thadok pujoi noaite namthok tri sum khuna sum aina itho analysis tawbani namtho ga thambadi natte ado yengse nangaga de dum thadorake ado warau gano class 10 gi doi taseng nengonda problem ma oi gi badagi thagat pangam gi dabane ado ai class 12 ka ki semaga 10 gi sembirakte haibagi noaita ba thambi ganu adum aina hojik tawri analysis se masina kai gum level phadana ina hojik sudum chille question budi silla zaina chum matam nga kai tho dum sem bane ado level phadana ina semba exam tawdringa mang da loira ka didum ai thagala ke do thajabadi kitang wale ado waro tobi ganu class 10 gi sing ado na koi sudum no 10 budi ham kana lubus oiroi plus adu mathakta suggestion ani koi gi ayama class 10 gi di adum thokpane ado aina pirga ekta sana ne degi tawni haibasu leite adum toy nusibi bidi hangbirai ni ado yengo ai gi site gi di ai angam level do budi honari ado honari fodo mai pa aga budi ai thagalake ado che wali chapter 3 mukisang wali analysis to godaba ado matam kitang sang gi do male matam chang bai exam matam nasila khade mukana de adona videos thagal pirakte class 10 gi di analysis thagal to pirakte haina waro bigano do anang bakara se ai thagalak pa yabra dum yengi yengwa budi ado ngasi gi sidena nungai ta bai tare sum ta tyo ki thagalak po video da comment sum tienge thagapio ai badaina so personally smina high gi tanja du play ta bane sum maina to ana ma city video ma ai share ma thagal hodra de sengdo hodra di parak tarani high gi sum semak pani ado mayam lo sinjarage thank you